ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯅꯥꯎꯁꯨꯝ ꯃꯥꯔꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯕꯤꯁꯥꯟꯇ ꯄꯨꯈ꯭ꯔꯝꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯂꯦꯞꯂꯨꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯁꯦꯡꯗꯣꯛꯆꯔꯤ, ꯃꯗꯨꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯤ ꯊꯥꯒꯠꯆꯕ ꯉꯝꯂꯨꯗꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯋꯥꯔꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯣꯂꯦꯖ ꯍꯟꯅꯔꯛꯄꯒꯤ ꯃꯇꯝꯅꯤ꯫ ꯃꯃꯥꯟꯅꯕ ꯃꯔꯤꯗꯨ ꯀꯩꯅꯣꯝꯇ ꯆꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯀꯦꯟꯇꯤꯟꯗ ꯆꯪꯂꯛꯏ꯫ ꯖꯦꯛꯁꯟꯅ "ꯚꯥꯏ, ꯀꯩ ꯆꯥꯁꯤ ꯍꯥꯏꯅꯣ?" ꯊꯧꯕꯅ "ꯈꯪꯗꯦꯗ, ꯏꯌꯥꯗ ꯌꯥꯏ." ꯗꯦꯕꯤꯠꯅ "ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ, ꯆꯥꯕ ꯌꯥꯕ ꯀꯩꯀꯩꯅꯣ ꯈꯔ ꯀꯧꯔꯛꯑꯣ." ꯁꯩꯇꯝꯅ "ꯅꯌꯨꯝꯗꯒ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯛꯇ꯭ꯔꯕꯣ?" ꯗꯦꯕꯤꯠꯅ "ꯍꯣꯏ, ꯄꯤꯖꯔꯛꯇ꯭ꯔꯦ." ꯁꯩꯇꯝꯅ "ꯇꯧꯅꯤꯅꯦ, ꯈꯪꯉꯦꯕ ꯑꯩ." ꯗꯦꯕꯤꯠꯅ "ꯈꯪꯁꯅꯥꯅꯤꯅ ꯈꯪꯂꯛꯈꯤꯅꯤ." ꯊꯧꯕꯅ "ꯑꯁ ꯌꯥꯔꯦꯗ, ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯅꯕ ꯑꯗꯨꯝ ꯀꯧꯔꯨꯆꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯦꯕꯤꯠꯇꯨ ꯆꯥꯅꯕꯒꯤ ꯑꯣꯔꯗꯔ ꯇꯧꯕ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯣꯐꯤ ꯃꯔꯤꯒ ꯆꯥꯅꯕꯒ ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯊꯧꯕꯅ "ꯃꯤꯁꯨ ꯄꯤꯌꯔ ꯄꯤꯌꯔ ꯌꯥꯝ ꯆꯠꯅꯩ, ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯆꯠꯁꯤꯗꯅ." ꯁꯩꯇꯝꯅ "ꯑꯦ ꯌꯥꯏꯅꯦ, ꯑꯩꯗꯤ ꯆꯠꯁꯦ ꯍꯥꯏꯅꯤ." ꯗꯦꯕꯤꯠꯅ "ꯌꯥꯅꯤ ꯅꯪꯕꯨꯗꯤ." ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯀꯩꯅꯣ ꯌꯥꯔꯤꯕꯣ?" ꯅꯨꯄꯥ ꯃꯔꯤꯗꯨ ꯄꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯩꯇꯝꯅ "ꯀꯣꯏꯕ ꯆꯠꯄꯕꯨꯅꯤꯗ." ꯄ꯭ꯔꯤꯇꯤ, ꯑꯟꯖꯂꯤ, ꯑꯣꯂꯤꯕꯤꯌꯥ, ꯊꯣꯏꯕꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯊꯧꯕ ꯖꯦꯛꯁꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯖꯦꯛꯁꯟ, ꯅꯣꯏ ꯍꯦꯔꯣꯅꯤ ꯂꯥꯛꯑꯦꯍꯦ." ꯖꯦꯛꯁꯟꯅ "ꯏꯁ, ꯑꯩ ꯈꯛꯇꯒꯤ ꯇꯥꯏꯞꯇ ꯅꯣꯏꯒꯤꯗꯤ ꯌꯥꯎꯗꯕꯅꯤꯅ." ꯅꯨꯄꯤ ꯃꯔꯤꯗꯨꯁꯨ ꯆꯤꯌꯔ ꯑꯍꯥꯡꯕꯁꯤꯡꯗꯨꯗ ꯐꯝꯃꯤ꯫ ꯄ꯭ꯔꯤꯇꯤꯅ "ꯀꯅꯥꯒꯅꯣ ꯍꯥꯏꯁꯦ?" ꯁꯩꯇꯝꯅ "ꯅꯣꯏꯒꯤꯅꯤ ꯀꯩꯅꯣ." ꯄ꯭ꯔꯤꯇꯤꯅ "ꯏꯁ." ꯁꯩꯇꯝꯅ "ꯑꯁꯦꯡꯕꯩꯅꯦ." ꯊꯣꯏꯕꯤꯅ "ꯒꯥꯔꯤꯗꯤ?" ꯗꯦꯕꯤꯠꯅ "ꯒꯥꯔꯤꯕꯨꯗꯤ ꯊꯧꯕꯒ ꯖꯦꯛꯁꯟꯒꯅ ꯃꯥꯏ ꯄꯨꯊꯣꯛꯆꯔꯖꯅꯤ." ꯊꯧꯕꯅ "ꯏꯁ, ꯅꯪ ꯂꯣꯏ ꯁꯤꯜꯂꯣꯅꯦ ꯍꯥ." ꯁꯩꯇꯝꯅ "ꯒꯥꯔꯤ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯇꯨꯃꯤꯟ ꯂꯩꯖꯔꯒꯦ." ꯑꯟꯖꯂꯤꯅ "ꯃꯐꯝꯗꯤ ꯀꯥꯏꯗꯅꯣ?" ꯊꯧꯕꯅ "ꯆꯠꯅꯤꯅ ꯆꯠꯂꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏꯗꯕ ꯐꯖꯕ ꯃꯐꯝ ꯑꯃ ꯈꯜꯂꯒ ꯆꯠꯁꯤ, ꯅꯣꯏꯅ ꯈꯪꯕ ꯂꯩꯔꯗꯤ ꯍꯥꯏꯔꯛꯑꯣ." ꯑꯣꯂꯤꯕꯤꯌꯥꯅ "ꯑꯁ, ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯈꯪꯗꯦꯗ." ꯖꯦꯛꯁꯟꯅ "ꯑꯩꯅ ꯈꯪꯕꯕꯨꯗꯤ ꯂꯩꯌꯦ, ꯑꯗꯣ ꯊꯦꯡꯕꯗꯤ ꯌꯥꯗꯦ." ꯗꯦꯕꯤꯠꯅ "ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨꯗ ꯍꯦꯛꯇ ꯆꯠꯂꯁꯤ." ꯁꯩꯇꯝꯅ "ꯆꯥꯛ ꯏꯟꯁꯥꯡ ꯀꯥꯇꯣ ꯑꯥꯗ ꯑꯣꯏꯅ ꯇꯧꯔꯁꯤ." ꯄ꯭ꯔꯤꯇꯤꯅ "ꯀꯩ ꯅꯨꯃꯤꯠꯇꯅꯣ ꯍꯥꯏꯁꯦ?" ꯊꯧꯕꯅ "ꯍꯥꯡꯆꯤꯠ ꯗꯦꯠ 10 ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤ, ꯃꯌꯥꯝ ꯁꯪꯅꯕ ꯅꯠꯇ꯭ꯔꯣ?" ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯌꯥꯅꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯣꯏꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯁꯩꯇꯝ ꯖꯦꯛꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯩꯇꯝꯅ "ꯖꯦꯛꯁꯟ, ꯂꯥꯛꯇ꯭ꯔꯤꯕꯣ?" ꯖꯦꯛꯁꯟꯅ "ꯂꯥꯛꯑꯦ ꯂꯥꯛꯑꯦ." ꯁꯩꯇꯝꯅ "ꯈꯔ ꯊꯨꯔꯣ, ꯑꯩ ꯉꯥꯏꯕꯗ ꯁꯤꯗꯣꯔꯤꯃꯤ." ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯖꯦꯛꯁꯟꯁꯨ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯃꯤꯟꯅꯔꯤ꯫ ꯁꯩꯇꯝꯅ "ꯊꯧꯕꯒ ꯗꯦꯕꯤꯠꯀ ꯅꯨꯄꯤꯁꯤꯡꯗꯨꯒꯗꯤ ꯀꯃꯥꯏ ꯇꯧꯕ?" ꯖꯦꯛꯁꯟꯅ "ꯊꯧꯕꯗꯣ ꯑꯩꯅ ꯗꯦꯕꯤꯠꯀ ꯑꯟꯖꯂꯤꯒ ꯊꯣꯏꯕꯤꯒ ꯂꯧꯔꯨꯔꯣ, ꯑꯗꯨꯒ ꯄ꯭ꯔꯤꯇꯤ ꯍꯣꯏꯗ ꯊꯦꯡꯅꯔꯁꯤ ꯍꯥꯏꯈ꯭ꯔꯕꯅꯦ. ꯑꯩꯈꯣꯏꯅꯤꯅ ꯑꯣꯂꯤꯕꯤꯌꯥ ꯂꯧꯔꯨꯔꯒ ꯄ꯭ꯔꯤꯇꯤ ꯍꯣꯏꯗ ꯆꯠꯂꯁꯤ, ꯑꯗꯨꯒ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯅꯕ." ꯑꯁꯨꯝꯅ ꯖꯦꯛꯁꯟꯒ ꯁꯩꯇꯝꯒꯅ ꯑꯣꯂꯤꯕꯤꯌꯥ ꯂꯧꯔꯨꯔꯒ ꯄ꯭ꯔꯤꯇꯤ ꯍꯣꯏꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯖꯦꯛꯁꯟꯒꯤ ꯒꯥꯔꯤꯗꯅ ꯑꯣꯂꯤꯕꯤꯌꯥ, ꯄ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯁꯩꯇꯝ ꯇꯣꯡꯂꯦ, ꯑꯗꯨꯒ ꯊꯧꯕꯒꯤ ꯒꯥꯔꯤꯗꯅ ꯑꯟꯖꯂꯤ, ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯗꯦꯕꯤꯠ ꯇꯣꯡꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯅ ꯖꯦꯛꯁꯟꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯐꯝꯗꯨ ꯆꯤꯡꯈꯣꯡꯅꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯗꯦꯕꯤꯠꯅ ꯍꯥꯏ ꯈꯨꯐꯖꯁꯤꯗꯤ." ꯖꯦꯛꯁꯟ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯃꯤ, ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯔ ꯈꯔ ꯄꯥꯏꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯥꯛ ꯊꯣꯡꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯊꯤꯔꯒ ꯆꯥꯛ ꯊꯣꯡꯅꯕ ꯍꯧꯔꯛꯏ꯫ ꯗꯦꯕꯤꯠꯀ ꯁꯩꯇꯝꯒꯅ ꯆꯥꯛ ꯊꯣꯡꯂꯤ, ꯑꯇꯩꯁꯤꯡꯗꯨꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯕꯅ "ꯍꯣꯔꯦꯟ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯗꯤ ꯕꯨꯖꯥꯔꯤ ꯑꯅꯤꯗ ꯇꯥꯏꯅꯗꯣꯏꯅꯤꯀꯣ." ꯗꯦꯕꯤꯠꯅ "ꯏꯁ, ꯅꯨꯡꯉꯥꯏꯔꯦꯗ." ꯁꯩꯇꯝꯅ "ꯌꯥꯏꯅꯦ ꯌꯥꯏꯅꯦ, ꯑꯗꯣ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛꯇꯤ ꯅꯪ ꯐꯦꯡ ꯇꯥꯕ." ꯁꯩꯇꯝꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯖꯦꯛꯁꯟꯅ "ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯤ ꯊꯛꯄꯤ ꯂꯣꯏꯔꯒ ꯂꯝꯇꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯊꯦꯡꯗ꯭ꯔꯤꯉꯩꯗ ꯍꯟꯁꯤꯀꯣ." ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯈꯔ ꯐꯣꯇꯣ ꯀꯥꯞꯄꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯈꯔ ꯈꯔ ꯆꯥꯏꯊꯣꯛꯅꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯟꯅꯈ꯭ꯔꯦ꯫
Manung khara changsinbaga oirom thangbada thawbana yenglui khongnang pambi achauba ama hauribadu ure madu ubadagi thawbaga Anjali gadu khongnang pambi hauriba adomda changlai khongnang pambi adu asukki matik chawi masa maring phantorapaduna khongnang makhadu urum phajana langi ingsu ingi thawbana Anjali se photo amta kapo ai post toroke asi haduna phone du Anjali de pi Anjali su phone du lauraga photo kapna batawri Anjalina adhaidu udiye ashaiduna lepo thawbusu khara hanto aga atongba ama leiribududa lepi aduga hairi swaida yarbo Anjalina yare asi hairaga Anjali su photo kapli thawbusu post makhal makhal tawri Anjali photo asum kaplingai khongnang marumduda mi ama leiramaga changkhibadu haifet uhowi Anjali du karino haduna asum yinglingai thawbana kawri Anjali masadu khangprek khangi thawba amukasu hanglai Anjali kadroge Anjalina kastodi thawbana o fare fare ado wari ngata sanasi lau asumna makhoi ani du faminaraga wari sanari adumna wari saringai makhoi ani gi lengjumduda khut amana tap pairi somdasu Jackson ga Priti ga du wari sana duna chatli Jackson na atai singduna kai kai da chakhrjano Priti na kaino misu per wari sanaramni aduduna na wabiyo haide Jackson na wabi bagi wana timi pungsi thengjale haba Priti na kaya targe haise Jackson khudang da siriba gari du yenglaga ahom ta dore haina ringai duda makhoi atai dusu lakle David na wari kyam sanarage Jackson na kai denu da Shaitam na kaino wari gamta sanadro haise Jackson na sanbudi sanaye ado thawbudi udi kai da lehorge David na as khangde da matuga romance toromni Jackson na thengi hanabu torosi phone dom ta tawsilo David thawbuda phone tawi adubu ring di chatlaga phone do pakhalakte David na phone ga pakhalakti ni Jackson na amuka tawdana Shaitam na as tawrunuda misu romance toromni numisu tadri ngyang ngarsi asumna makhoi mayamdu thawbuga Anjali gadu lakpa ngairi fana kuina ngaiba yaba ngairaba fawba lakmal laktabadagi mayamdu pakhatnaba haurai phone tawrabasu pakhatlaktabanina kadaida leiribanu haibasu khangdre numit ka tasalakpadagi Jackson di pakhatpana lori leiriba mayamdu khara chaithoknaraga thawbuga Anjali gadu thiba haurai adubu phangba kawbudi leiramde Jackson karigumba ama ningsinglakpadagi mayamda hairai aina chingnaba mafam leire aduduni chalasilao aigi tungilo asumna mayamdu Jackson gi tung inaduna Jackson na hariba mafamduda lai Jackson na chingnariba mafam asi atai karida sunate khongnang pambi horiba mafam adudani haibaga tawbaga thawbaga Anjali gadu khongnang makhaduda taduna leirami masidagi mayamdu anidugi manakta changsilaktuna gyan tanaba laknari mikup kharagi tungda makhoi anidusu gyan tarakpadagi gari khamoriba mafam aduda lai Jackson mayamda asumna hairai matamsu thenglabanina yumda hanba farak tarni aduna khulasida leiba yum amda changjafam lauraga ngasi ahing sidi leirasi hayen walaga yumda gyan tan halasi mayamsu aduna farani haiduna manak nakpada leiba yum amada changjafam laure yumbu aduna su harau harau yabiduna imungda changlai aduga nupi singduna makhoi mayamgi tumfam semli thawba David asumna hanglai kamai tawinu nangna natuga wari sana chakhraga torumiduna thawbana as aisu khangdida gyan menga amta tahode Anjali akhoni wari sanaraga lairingai akhoni gi lingjumda khudama paireni yenglubani adudagi gyan adum takhidre aina gyan tarakpada noiga leramiduni Shaitam thawbugi waduda thajadraduna hera nangsu onthokpa khudamana pari ikaina wari diba ado photo bu phajaba kyam kapake thawbana phajaba kharabudi kapai Jackson di thawbugi waduda karigumba khara khankhre Shaitamna kaino amti yengi thawbusu magi phone du loktoktuna photo singdu yengminari photo khara asum yenglakpaga Shaitamga David kadu mamit laktoktuna phone du de yenglai Shaitamna thawba kainu sidi thawbana aisu khangde
ꯖꯦꯛꯁꯟꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯁꯨ ꯎꯔꯦ꯫ ꯊꯧꯕꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯦꯞꯂꯤꯕꯗꯨ ꯖꯦꯛꯁꯟ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯌꯦꯡꯅꯔꯤꯉꯩ ꯑꯟꯖꯂꯤꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯟꯖꯂꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯣꯏꯔꯝꯈꯤ꯫ ꯑꯟꯖꯂꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ "ꯍꯜꯂꯣ ꯏꯃꯥ." ꯃꯃꯥꯅ "ꯏꯕꯦꯝꯃ, ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯀꯩꯗꯧꯔꯤꯒꯦ? ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯣꯅꯦ, ꯅꯪ ꯄꯥꯕꯨꯡꯁꯦ ꯁꯥꯎꯕꯅ ꯂꯣꯏꯔꯦ." ꯑꯟꯖꯂꯤꯅ "ꯏꯃꯥ, ꯌꯨꯝꯗ ꯍꯜꯂꯛꯄꯗꯣ ꯐꯔꯛ ꯇꯥꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗꯨ ꯌꯨꯝ ꯑꯃꯗ ꯂꯦꯛꯁꯦꯅ ꯍꯥꯏꯅꯔꯦ. ꯄꯥꯕꯨꯡꯗꯣ ꯏꯃꯥꯅ ꯁꯥꯎꯗꯅꯕ ꯈꯔ ꯍꯥꯏꯕꯤꯔꯣ." ꯃꯃꯥꯅ "ꯍꯩ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦꯅꯦ, ꯃꯤꯒꯤ ꯌꯨꯝꯗ ꯂꯦꯛꯄ ꯇꯧꯍꯩꯗꯦꯀꯣ. ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ, ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯣ." ꯑꯟꯖꯂꯤꯁꯨ ꯃꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ "ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯧꯕꯗ ꯍꯥꯏꯔꯛꯏ "ꯉꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦꯅ ꯏꯃꯥꯅ ꯌꯥꯗ꯭ꯔꯦ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ." ꯊꯧꯕꯅ "ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ, ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ." ꯃꯌꯥꯝꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯦ꯫ ꯑꯗꯨꯕꯨ ꯖꯦꯛꯁꯟꯗꯤ ꯌꯥꯗ꯭ꯔꯤ꯫ ꯖꯦꯛꯁꯟꯅ "ꯅꯣꯏ ꯍꯟꯒꯦꯁꯨ ꯍꯜꯂꯣ, ꯑꯩꯒ ꯄ꯭ꯔꯤꯇꯤꯒꯗꯤ ꯁꯤꯗ ꯂꯩꯍꯧꯔꯒꯦ." ꯁꯩꯇꯝꯅ "ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ?" ꯖꯦꯛꯁꯟꯅ "ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ, ꯊꯦꯡꯕꯗꯤ ꯌꯥꯔꯣꯏꯅ. ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯕꯅꯤꯅ ꯑꯩꯗꯤ ꯍꯟꯕ ꯉꯝꯂꯔꯣꯏ, ꯅꯈꯣꯏ ꯍꯟꯒꯦꯁꯨ ꯍꯜꯂꯣ." ꯗꯦꯕꯤꯠꯇꯨ ꯁꯥꯎꯒꯠꯂꯛꯏ꯫ "ꯊꯦꯡꯂꯒ ꯀꯩꯗꯧꯔꯒꯦ, ꯅꯔꯤꯟꯗꯤ ꯌꯥꯎꯗꯅ?" ꯖꯦꯛꯁꯟ ꯗꯦꯕꯤꯠꯀꯤ ꯋꯥꯗꯨꯗ ꯃꯥꯁꯨ ꯁꯥꯎꯒꯠꯂꯛꯏ꯫ "ꯏꯔꯤꯟ ꯄꯥꯟꯗꯕꯒꯤ ꯋꯥ ꯅꯠꯇꯦ, ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ." ꯑꯅꯤꯗꯨ ꯈꯣꯟ ꯀꯟꯅꯔꯛꯄꯗꯨꯗ ꯊꯧꯕꯅ ꯈꯥꯝꯗꯣꯔꯛꯏ꯫ "ꯑꯁ ꯖꯦꯛꯁꯟ, ꯗꯦꯕꯤꯠ, ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩꯍꯦ, ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯅꯔꯒ ꯌꯥꯕꯁꯤꯗ." ꯊꯧꯕ ꯖꯦꯛꯁꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ "ꯀꯩꯅꯣ ꯅꯪꯅ ꯃꯔꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ?" ꯁꯩꯇꯝꯅ "ꯍꯥꯏꯒꯨꯝꯗꯅ ꯖꯦꯛꯁꯟ, ꯀꯩꯅꯣ ꯅꯪꯅ ꯃꯔꯝ ꯑꯃ ꯂꯩ ꯍꯥꯏꯗꯣ, ꯍꯥꯏꯔꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯈꯪꯒꯦ." ꯖꯦꯛꯁꯟꯅ "ꯑꯩ ꯁꯤꯒꯤ ꯋꯥꯁꯦ ꯅꯣꯏꯗꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯒꯦ. ꯊꯥꯖꯕ ꯅꯠꯇ꯭ꯔꯒ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯣꯏꯒꯤ ꯋꯥꯈꯜꯅꯤ. ꯍꯟꯇꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯒ ꯏꯃꯥꯟꯅꯕ ꯈꯔꯒ ꯃꯐꯝꯁꯤꯗ ꯀꯣꯏꯕ ꯂꯥꯛꯈꯤ. ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯤꯒꯤ ꯋꯥꯔꯤ ꯈꯪꯗꯕꯅꯤꯅ ꯐꯅ ꯀꯨꯏꯅ ꯊꯦꯡꯂꯐꯥꯎ ꯂꯩꯈꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯏꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯔꯝꯈꯤꯗꯦ. ꯑꯗꯨꯗꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯥꯟꯅꯕ ꯈꯔꯗꯨꯒ ꯄꯨꯜꯂꯒ ꯏꯃꯥꯟꯅꯕ ꯑꯅꯤꯗꯣ ꯐꯅ ꯀꯨꯏꯅ ꯊꯤꯈꯤ. ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ. ꯃꯃꯩꯊꯪꯗ ꯉꯁꯥꯏ ꯊꯧꯕꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯏꯃꯥꯟꯅꯕ ꯑꯅꯤꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯝꯈꯤ. ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯨꯡ ꯀꯔꯤꯅꯣꯗꯤ ꯈꯪꯗꯕ ꯁꯛꯇꯝ ꯑꯅꯤꯈꯛꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈꯤ, ꯍꯥꯠꯀꯦ ꯐꯥꯎꯕ ꯇꯧꯔꯛꯈꯤ. ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯈꯛꯀ ꯑꯩꯈꯣꯏꯒ ꯊꯦꯡꯅꯈꯤ. ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯦꯛꯍꯟꯈꯤ. ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯀꯤꯕꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ. ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕꯗꯨꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ." ꯖꯦꯛꯁꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯄꯥꯈꯠꯄ, ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯩꯇꯝꯅ "ꯑꯁ, ꯌꯨꯝꯗꯤ ꯍꯟꯗꯕ ꯌꯥꯔꯣꯏ, ꯀꯃꯥꯏ ꯇꯧꯗꯣꯏꯕ?" ꯗꯦꯕꯤꯠꯅ "ꯍꯦꯔꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯒꯥꯔꯤ ꯇꯤꯀꯠꯇꯅ ꯊꯧꯈ꯭ꯔ ꯂꯣꯏꯔꯦ." ꯁꯩꯇꯝꯅ "ꯗꯦꯕꯤꯠ, ꯅꯪ ꯁꯤꯗꯤꯕ." ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯌꯨꯝꯗꯤ ꯍꯟꯗꯕ ꯌꯥꯗꯕꯅꯤꯅ ꯌꯨꯝ ꯍꯟꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ꯫ ꯖꯦꯛꯁꯟꯁꯨ ꯃꯌꯥꯝꯅ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯇꯟꯅ ꯇꯟꯅ ꯌꯥꯅꯤꯡꯗ ꯌꯥꯔꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯗꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯧꯕꯒꯤ ꯒꯥꯔꯤꯗꯨꯅ ꯗꯦꯕꯤꯠꯅ ꯊꯧꯔꯦ, ꯑꯗꯨꯒ ꯖꯦꯛꯁꯟꯒꯤ ꯒꯥꯔꯤꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯂꯥꯛꯏ꯫ ꯖꯦꯛꯁꯟ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯂꯝꯕꯤ ꯃꯇꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯟꯊꯣꯔꯛꯂꯤꯕꯗꯨ ꯎꯍꯧꯗꯕꯗꯒꯤ ꯒꯥꯔꯤꯗꯨꯅ ꯊꯣꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯛꯁꯟꯒ ꯁꯩꯇꯝꯒꯗꯨ ꯒꯥꯔꯤꯗꯒꯤ ꯄꯥꯈꯠꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯩꯇꯝ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯌꯦꯡꯂꯛꯏ꯫ ꯑꯣꯂꯤꯚꯤꯌꯥꯅ "ꯀꯩꯅꯣ, ꯅꯨꯄꯤꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" ꯁꯩꯇꯝꯅ "ꯈꯪꯗꯦ, ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯁꯤꯅꯤ." ꯄ꯭ꯔꯤꯇꯤ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ, ꯊꯧꯕꯣꯏꯒꯤ ꯒꯥꯔꯤꯗꯤ ꯎꯗꯦꯅ?" ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯅꯤꯡꯂꯣꯝꯗ ꯄꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯩꯇꯝꯅ "ꯃꯣꯏꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ?" ꯖꯦꯛꯁꯟ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯔꯛꯄꯗꯒꯤ ꯃꯌꯥꯝꯗ ꯒꯥꯔꯤꯗ ꯀꯥꯈꯠꯂꯨ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯀꯔꯤꯅꯣꯗꯤ ꯈꯪꯗꯅ ꯖꯦꯛꯁꯟꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤꯗ ꯐꯠ ꯐꯠ ꯀꯥꯈꯠꯂꯛꯏ꯫
ꯁꯩꯇꯝꯅ ꯀꯩꯅꯣ ꯖꯦꯛꯁꯟ ꯀꯩꯗꯧꯔꯒꯦ? ꯖꯦꯛꯁꯟꯅ ꯑꯩꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯦ, ꯃꯈꯣꯏꯗꯣ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯝꯂꯅꯤ, ꯐꯣꯟꯗꯣ ꯑꯝꯇ ꯇꯧꯁꯤꯜꯂꯨ꯫ ꯁꯩꯇꯝ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯧꯕꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯃꯐꯝꯗꯨ ꯅꯦꯠꯋꯥꯔꯛ ꯐꯪꯗꯕꯗꯒꯤ ꯀꯣꯜ ꯇꯧꯕꯁꯨ ꯆꯠꯇ꯭ꯔꯦ꯫ ꯖꯦꯛꯁꯟꯅ ꯀꯥꯟꯅꯔꯣꯏ, ꯉꯁꯥꯏ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯤ꯫ ꯁꯩꯇꯝꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ꯫ ꯖꯦꯛꯁꯟ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯃꯅꯤꯡ ꯍꯜꯂꯒ ꯑꯃꯨꯛ ꯊꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯗꯦꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯀꯩꯅꯣ ꯖꯦꯛꯁꯟ ꯍꯣꯏꯒꯤ ꯒꯥꯔꯤꯁꯨ ꯎꯗꯦ, ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨ ꯃꯥꯟꯗꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯊꯧꯕꯅ ꯍꯥꯏꯒꯨꯝꯗꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯒꯥꯔꯤꯗꯨ ꯊꯧꯔꯤꯉꯩ ꯂꯝꯕꯤ ꯃꯇꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯈꯤ꯫ ꯗꯦꯕꯤꯗꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯇꯩꯃ? ꯅꯨꯄꯤꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯦ, ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯗꯦꯕꯤꯗꯅ ꯍꯣꯏ ꯑꯗꯣ ꯏꯇꯩꯃ ꯍꯣꯏꯒꯤ ꯌꯨꯝꯗꯤ ꯀꯥꯏꯗꯒꯤꯅꯣ? ꯅꯨꯄꯤꯗꯨꯅ ꯑꯁꯤꯗꯒꯤꯅꯦ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ꯫ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯈꯔ ꯁꯨꯛꯄ ꯈꯣꯡ ꯂꯝꯕꯤ ꯑꯃꯗ ꯆꯪꯂꯛꯏ꯫ ꯊꯧꯕ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ, ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯁꯣꯛꯈ꯭ꯔꯕ ꯃꯩꯁꯨ ꯑꯝꯇ ꯊꯥꯟꯗꯕ ꯃꯐꯝꯁꯤꯗ ꯌꯨꯝ ꯂꯩꯕ ꯍꯧꯅꯗꯦꯗ, ꯑꯇꯩ ꯌꯨꯝꯁꯨ ꯇꯥꯕ ꯑꯝꯇ ꯎꯗꯦ, ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤꯁꯦ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯔꯤꯖꯥꯠꯂꯣ? ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯤꯗ꯫ ꯗꯦꯕꯤꯗꯅ ꯏꯇꯩꯃ ꯌꯨꯝ ꯌꯧꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯅꯨꯄꯤꯗꯨꯅ ꯏꯕꯨꯡꯉꯣ ꯌꯧꯗꯣꯔꯦ꯫ ꯑꯁꯨꯝꯅ ꯈꯔ ꯆꯪꯂꯛꯄꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯅꯨꯄꯤꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯄꯤꯗꯨꯅ ꯂꯦꯞꯈꯤꯕꯗꯒꯤ ꯇꯨꯡꯗ ꯂꯥꯛꯏꯕ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯄꯨꯟꯅ ꯂꯦꯞꯄꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯑꯃꯝꯕ ꯃꯔꯛꯅꯤꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯍꯧꯔꯤꯕ ꯎꯖꯥꯎꯗꯨꯁꯨ ꯀꯔꯤ ꯎꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯗꯦꯕꯤꯗꯅ ꯏꯇꯩꯃ ꯌꯧꯔꯕꯣ? ꯌꯨꯝꯗꯤ ꯀꯗꯥꯏꯅꯣ? ꯅꯨꯄꯤꯗꯨ ꯃꯃꯥꯏꯗꯤ ꯑꯣꯟꯊꯣꯔꯛꯇꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯂꯩꯐꯝꯅꯤ, ꯈꯣꯡꯅꯥꯡ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯈꯣꯡꯅꯥꯡ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯍꯧꯔꯤꯕ ꯎꯖꯥꯎꯗꯨꯗ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁꯇꯨ ꯊꯥꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯁꯥꯏ ꯊꯧꯕꯒ ꯑꯟꯖꯂꯤꯒꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯝꯕ ꯈꯣꯡꯅꯥꯡ ꯍꯧꯕ ꯃꯐꯝꯗꯨꯅꯤ ꯍꯥꯏꯕ꯫ ꯑꯗꯨ ꯍꯦꯛ ꯈꯪꯂꯛꯄꯒ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯂꯤꯕꯗꯨꯗꯒꯤ ꯃꯀꯣꯛ ꯈꯛꯇꯃꯛ ꯂꯩꯊꯣꯔꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯦꯟꯈꯤ꯫ ꯁꯣꯝꯗꯁꯨ ꯖꯦꯛꯁꯟ ꯍꯣꯏ ꯂꯥꯛꯈꯤꯕꯗꯨ ꯌꯧꯔꯦ꯫ ꯖꯦꯛꯁꯟꯅ ꯁꯩꯇꯝ ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯍꯜꯂꯝꯃꯁꯤ꯫ ꯁꯩꯇꯝꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ꯫ ꯖꯦꯛꯁꯟ ꯄ꯭ꯔꯤꯇꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯄ꯭ꯔꯤꯇꯤ, ꯑꯣꯂꯤꯚꯤꯌꯥ ꯅꯕꯥꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ, ꯁꯩꯇꯝ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯊꯤꯔꯨꯒꯦ꯫ ꯄ꯭ꯔꯤꯇꯤꯅ ꯍꯣꯏ ꯑꯗꯣ ꯈꯔꯗꯤ ꯊꯨꯔꯛꯎꯀꯣ꯫ ꯖꯦꯛꯁꯟꯒ ꯁꯩꯇꯝꯒꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯈꯔ ꯆꯪꯂꯛꯄꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯌꯧꯔꯝꯗꯥꯏꯗ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃ ꯆꯠꯂꯤꯕꯗꯨ ꯎꯔꯦ꯫ ꯖꯦꯛꯁꯟꯅ ꯑꯥꯗ ꯆꯠꯂꯤꯁꯤꯕꯨ ꯊꯧꯕ ꯅꯠꯇ꯭ꯔꯥꯅꯦ? ꯁꯩꯇꯝꯅ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯧꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯀꯥꯟꯗ ꯅꯨꯄꯥꯗꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯖꯦꯛꯁꯟꯒ ꯁꯩꯇꯝꯒꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯣꯡꯅ ꯇꯥꯏ꯫ ꯅꯨꯄꯥꯗꯨꯗꯤ ꯃꯃꯥꯏ ꯅꯥꯀꯜ ꯅꯥꯝꯃ ꯄꯨꯝꯇꯣꯏ ꯇꯣꯏ, ꯃꯁꯥ ꯄꯨꯝꯕ ꯏ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯖꯦꯛꯁꯟꯒ ꯁꯩꯇꯝꯒꯗꯨ ꯐꯝꯅ ꯃꯅꯤꯡꯗ ꯁꯤꯠꯇꯨꯅ ꯍꯜꯂꯤ꯫ ꯁꯛꯐꯝ ꯀꯥꯏꯔꯕ ꯅꯨꯄꯥꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯖꯦꯛꯁꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯁꯩꯇꯝꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯒꯥꯔꯤ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯤ꯫ ꯈꯔ ꯆꯦꯟꯕꯒ ꯁꯛꯐꯝ ꯀꯥꯏꯔꯕ ꯅꯨꯄꯥꯗꯨ ꯇꯥꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯁꯩꯇꯝꯗꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ, ꯖꯦꯛꯁꯟꯁꯨ ꯑꯗꯨ ꯃꯉꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯥꯟꯅ ꯈꯔ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯈꯔꯗꯤ ꯐꯩ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯤꯔꯕꯁꯨ ꯀꯤꯅ ꯒꯥꯔꯤ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯄ꯭ꯔꯤꯇꯤꯒ ꯑꯣꯂꯤꯚꯤꯌꯥꯒꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯥꯈꯠꯄ ꯑꯀꯤꯕ ꯍꯦꯜꯂꯛꯏ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯣꯂꯤꯚꯤꯌꯥꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯁꯩꯇꯝ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯖꯦꯛꯁꯟꯅ ꯈꯥꯝꯃꯤ꯫ ꯖꯦꯛꯁꯟꯅ ꯁꯩꯇꯝ ꯃꯗꯨ ꯌꯥꯗꯦ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ, ꯑꯩꯈꯣꯏꯅꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕꯅꯤ,
natrabadi makhoi thawai kan mangam loye saitamna taribase Olivia gi khonjeni ai magi manakta chatki bhai thadu ai bu khamganu Jackson na saitam aina harise gyanam ta taw masina akhoi ni gi aroi pa pambai ni saitam su Jackson na haribadu munna khalaba matung masu yare masidagi makhoi ani gari da kakhatuna Jackson ga na thengnakiba oja maiba dugi manak tamna gari du kanna thawri asumna kanna thawrukpaduna oja maiba gi yum yore Jackson oja maiba dubu kanna kauri maiba dusu tarduna imungdagi tholai oja duna kana orabunu ibungo Jackson na aini oja duna aibu amambasida kananu khangdrini mangol da kakhalau ibungo Jackson ga saitam ga su mangol da kakhalai oja duna nangbu nahan noma aige thengna kiba nupa masadu natrane Jackson na mane oja duna ihe aidi amambasida khangludredana kari leri nupa masa nangna ahing athengmasida aigi nakta lakribidi Jackson makhoina lakhiba amadi thokiba thoduksingi wari khudimak punna lirai oja duna phari nupa masa nakhoini ngahakta leramu ai imungdagi pochai lotho ukige ngasidi fatraba thawai ani du losinba taredana asi haramlaga oja maibadu imungda changkhre aduga magi purakadaba pochai sing adu puthoraklaga khongnang pambi horiba adugi manak tamna Jackson hoiga punna lakle mafam aduda changlakpa matamdadi ure mamanaba singdu khongnang makhaduda ta duna leiribadu madu ubada Jackson ga saitam gadu chinsin gi tawi adubu oja duna hairi ngaikho nupa masa changba yade makhoi asum leisanu kasuk tawroi madugi mahutta phamu asi haramlaga oja du phamtharai makhoi anisu oja dugi nakanda phammi oja duna nupa masa nakhoi ani namitu usalu aina yare harakti fawba mit pangthorokanu makhoi anisu hoi haiduna mamitu usinkhre oja maibadu machindagi lairon chonduna thawai ani dubu kauthoknaba tawri adubu thawai ani du pak thola u haibadi yade masidagi oja du magi akanba lairon cholai thawai ani du leiba ngamlaktabadagi oja dugi manakta tholai oja duna Jackson ga saitam gada asumna hairi yari nupamsa nakhoi ani namit panglo Jackson ga saitam gadu mamit tapna pangthorpa matamda thawai ani du leptuna leirambaduna khangprek khangi aduga hokotlaga chenkhige tawi oja duna kiganu nupamsa tumina phamu karigino aina suguma thabak tawganu hairaga tawridi nakhoi ani aibu usitribra thawai ani du amaiba asigi matik mayai fajana khangi thawai nupiduna asumna hairi makhoina aigi ikada yelakpani aina yeluba nate oja duna angangsing asina kari khangani thawai nupiduna ningamdaba amaga loinana hairi akhoigi waridi khangbra nakhoi ngasi phawba kanana akhoigi mating pangpikhi oja duna fari adudi hayu nakhoi kanano kadaidagi lakpano matau karamna mafam sida thawai una leiribano nakhoi ani gi wari du liyu madu orabadi aina nakhoi ani gi mating soiduna pangani thawai nupa duna aigi ming somi kawi aduga magina riya kawi akhoi ani arapa khungangdagini numito asi haduna wari du liba hori somi amadi riya piklingaidagi nusina jarakpani noma somi ga riya ga mafam asida koiba lakhi numitu nungthi nongmangi riya nadi nong tarakadaba mali chalugumsi haiki adubu somi na yadabadagi mafam asida lakhi mafam adu yobadagi somi ga riya gadu wari sanari makhoi ani dagi khara laptakna khulgi nupa kharasu yu thakli nupa amana baikele adagi sibu romance story ba katuro nupi sidi onthoknu phajakreda khelena kadaino nupa aduna tututu adagi si khelena haigumdana nupi sidi onthoknu phajakreda thabaka warubasida tanja amadi phangledana nupa amana mu hairi oigadaba mandeda baikele nupa si phibamutri yam phajai akhoi oina poptana tokniko khelena hai mikithi akhoi suri sidi
ngasi fawa Kelen pamkiba amata Kelen gi oidana tokti horin tanja fanglabadi nusu yawgi harakanini nupaduna adubudi chumba Kelen law ai tawgi yung asi haiduna makoi ohumdu somi hoigi manak tamna hairi changlai yugi nishana afafata karimta khangkhidri Kelen lairang sa inbi onthok nasu phajakreda aigi taloi oirase haibabu kari khalige nupa amana mu hairi khalu akhoi vaida leirabadi nakhutta hamlaga chadoini natra vai nupa amana mu mani nakhutta hamlaga chadoini asi haiduna nupa ohumdu noi somina kaino somna haibirisibo aimi yaurisi ubidrabo Kelen ujei ubudunubani aina haijaribasi uramdrabadi ngasaina asi haiduna amukasu noi somina ngasaina kadoroba Riana as somi yungawba misingsiga manarunu chalaselo asi haiduna somi gi khudang pairaga chatkhige tawi Kelen makutu tingthoklaga kari haiba yungawba singseba fai adu oirabadi yungawba singi igun khangan bataredna asi haiduna Riyagi khudang paiduna chingi somi Kelen gi mathabaktuda khongpakna kawi aduga lehoriba nupa aniduga funarai adumna funaringai Kelen manakta taramba chaima pairaga somi gi manaktamna changlai aduga somi gi makoktuda thongki somi makoktu pairaga longna tai Riya somi gi manaktamna chensilai aduga somi bu kauri Kelen mi ustaba saradna oi nupadu pharga pro Riya kan lawi adubu mi amata leitabana kanana su takhide somi makokta chaina thomkhibana pangal thokpa ngamdre Kelen tawribadu masen marang oinadi ui asumna somi ga Riyagadu Kelen hoina khongnang hauriba adomda pusilai aduga somi buna nupa aniduna farga thammi Kelen Riyabu somi gi manaktamna laktani insili Kelen fajana haibada yadrabanina aina kari tobu ngamge haibadu yengu asi haiduna Kelen du akhaba minu ama noktuna magi furit ki kudamdu tapna lawthorai somina adumna tawguno mabu thado nari leirabadi pangal changyengna nupida akan sagano Kelen somina haribadu tada khai Riyagi manaktamna changlai Riya maningda handuna changsilakano aibuna chalmana khambiyo adumna tobigano Kelen noklaga aigidi ichanupi amata leite asi haiduna somigi mamangmaktada Riyabu nupi oibigi ikai khumnaba mangan biki somi kappanatan upai lekhide Kelen magi aningba apamba thunglaba matung mamanaba aniduna amu Riyabu hanjin sharak tambiki somi Kelen da mamitu khana yenglaga hari aina kari tawke haibadu nakpo yengu Kelen nangna kari tawdoriba somina laman aina nakhogi nathakta laman soidana khumlakhini Kelen noklaga siramdai phausibo mathaunabu fana farine adu oredi mapugi leikonda nungaina chatlone ko asi haiduna Kelen makhoina thabak subda sijinnaba yompak maningduna somigi makoka mamaiga panana safu kanna thomki somi chepna leimaida tukhre Riyada nungsina amuktang yenglamlaga mahaki aroiba mikup oiki Riya somibu kanna kauduna kapli adumna kaplingai minungsi khangdraba sagi wakhal chelaba Kelen Riyabusu tamthina miyathina hatki aduga masigi matung khongnang pambi adugi makhong maya nakna kom ama tawthoktuna somiga Riyagagi asiba haksang adubu phumjinki asumna phumjinba hek loibaga chatlagi haiduna mamai leithorakpa matamdadi Kelen hoidu khangprek khangna longna tai makhoigi hek mamangmaktada somiga Riyagadu leptuna leirami madu ubada Kelen hoidu haugatlaga chenki Kelen khara chenbaga khudi thiduna tui adumna leiringai somigi thawaina Kelen gi makong paiduna makhoibu hatkhib mafamdu tamna soro chingduna purai Kelen thado aibu thado somi asauba amagi khonjelda karigi thadokpa nakhoina aigi imangmaktada aigi nuksijarabi aigi thawai oirabi Riyabu sarak tamikhiba natra asi hairaga manakta leiraba yompaktu lauraga Kelen gi makoktu kaktuna hatkhi somdasu Riyagi thawaina Kelen gi fatraba mamanaba anidu
ꯃꯈꯧꯔꯤ ꯆꯔꯝ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯁꯣꯃꯤꯅ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯖꯦꯛꯁꯟꯗꯨ ꯃꯊꯃꯣꯏꯗ ꯈꯝ ꯊꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯈꯨꯗꯛꯇꯨꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯣꯛꯄꯒꯨꯝꯅ ꯎꯔꯛꯏ꯫ ꯁꯩꯇꯝꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯑꯣꯖꯥ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯅꯊꯧ ꯂꯣꯏꯔꯗꯨ ꯐꯥꯎꯕ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤ? ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈꯤꯕ ꯌꯥꯗꯕ꯭ꯔꯥ? ꯁꯣꯃꯤꯒꯤ ꯊꯋꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗꯅ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯔꯤꯕ꯫ ꯑꯣꯖꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯃꯊꯧ ꯃꯉꯝꯗꯨ ꯄꯥꯡꯊꯣꯛꯄꯤꯔꯒꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯗꯨꯅ ꯁꯣꯃꯤ ꯑꯃꯗꯤ ꯔꯤꯌꯥꯒꯤ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯈꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯖꯦꯛꯁꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯊꯨꯡꯅꯕ ꯑꯣꯏꯌꯨꯀꯣ꯫ ꯊꯋꯥꯏ ꯑꯅꯤꯗꯨꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯉꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯊꯧꯕꯨꯍꯣꯏꯕꯨ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯦ꯫ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯖꯦꯛꯁꯟ ꯍꯣꯏꯅ ꯉꯝꯖꯕ ꯗꯈꯤꯅꯥ ꯈꯔ ꯀꯠꯂꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯥꯡꯅ ꯂꯥꯏꯔꯩꯄꯥꯛ ꯌꯧꯕ ꯉꯝꯗꯅ ꯂꯩꯔꯨꯔꯕ ꯁꯣꯃꯤ ꯑꯃꯗꯤ ꯔꯤꯌꯥꯒꯤ ꯊꯋꯥꯏꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫